मियामदा ताहनजरिबा मुथलसी लामैसे हाइना मिंथोनबा लीला मचा रेडियो लीला से सोशल हार्मोनीदा युमफम मोइबा लीला अमनी लीला सेदा कनागुम्बा लनाई नत्रगा कांगलुप फुरुप अमबु सोकदबा नत्रगा मिंचत थिगदबा करिगुम्बा हिरम अमत्ता याउदे लीला सिना मणिपुर की चिंगमी अमदी तमी अनी मरीबु हेना चचिलहनबा अमसुंग हेना नुंसिनहनबगी वखलोल अदो मयेक सेंगना उल्ली लमदम असिदा लैमिनरिबा अखोय पुनमक चिंगमी तमी खाइदना इंगना चिकना नुंसी चानना हिंगमिनसी हाइबा खोलावगा लोइनना फोटोक्चरिबा लीला सिबु ताबीबसिंगना मपुंग फाना सौगतपियु लोइनना लीला सेदा यावखिबा असोय अंगाम खुदिमक ताबीबसिंगना ngakpigani haina hannana phongdokchari अस खोंचाइना पया सीपसिटी कया पगनतेदा मरिंगना सीरकन्ना हेना पगनपने हाय किम इसिंग खरा पुरो क्री तौनबा इसिंगनो खरुंग सिदा हाइजिलो इताउ कोदारदो ngasi aigi yum sapa pangpigani haye mahakna laklaka thakpa konanabane nahangna machi thakpachi nachanupa David na yamna sawiko mahak tholakringai da loisinjau ipa ipu ki chinchakpu karigi chawparane tui semki itaga ibunga lakle itauna paya siba haifattabadуда hangna yumdagi siraga pubirakpane nungaireta itaw ita kimneng lautaki ngarang talakpa pan kharaka laipa hawai kharaka yauri pane se lausillo nakagi pot khakta chapase ikaireda aikhoi ki kuki ki haipapu pamlautagi loklakpa thoiting kharaka chuchak kharaka itaw ki chanaba hapko ita khoi kita piruke haituna ngarang tagi haidolaga thamlapane nakoi nupiti imungta cha semlaka thakluro itaw aikhoi aniti thapak paidringaita kharung manakta ngai haktang phamke itaw mora sida phamma ita imung changche cha semlaga thaluche nakhoi gi che thuna loisiluko taw tongchei asita asum chingpi se taw hana chingpiro itauna mapune nahak hana chingkhro aina mapu oirabachu nahakti khulakpanine nahak hana chingpio aina kona chingpike tongchei ani surupati ekoi ani matam amata da nakal da punna chingse tongchei puti ahum mari leipane amatang asina ona mathang chingse batudi karigi oiparane naga kuki ani nungsinapa hena napane adudi chingpirake as itaw ke asiti machinni yamna kuida chatkigani itawna amuk chingo khara chingkhoda itawna amuk chingo matungda ay amuk chingpike tongchei amatada nakana amuk chup kukina amuk chup asum tawrabadi aikhoi nungsinaba oiganida mayai chamlabachu ising amuk haise mayai yamna leiri ising haitrabachu yakani masina konatrabachu imungta kharung amachu thamlibani maduchu thangtokse masi hana loisinkhise ado itaw khulakpa nahakna aingonta khunchem chau haituna piri balam achipu katai phawbano adudi yengu itaw khul ani sigi mayai khaina cheliba tuilamase sekmai turil niko nong poktagi nong chuklomda palel kakchingda sum senthakhribani do chingmi aikhoina tui naga su tui kuki su tui maitai na ising haipane ising chenba irampu tuilam kawe sengmai turen se tuilam ne tuilam masigi awang haibadi yet thangba sina kodar khulak pa ihakna awang bu chingdagi hong tharaga
ꯅꯧꯅ ꯁꯦꯝꯖꯕ ꯇꯨꯏꯁꯦꯝ ꯈꯨꯜꯅꯤꯗꯣ ꯑꯍꯥꯟꯕꯗ ꯏꯃꯨꯡ ꯑꯅꯤꯈꯛꯇ ꯁꯦꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ 14 ꯑꯗꯨꯝ ꯁꯨꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯅꯦꯠꯂꯤꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯒꯤ ꯈꯥ ꯊꯪꯕ ꯍꯥꯏꯕꯗꯤ ꯑꯣꯏ ꯊꯪꯕ ꯑꯁꯤꯗ ꯇꯦꯡꯅꯧꯄꯜꯂꯣꯝꯗꯒꯤ ꯍꯣꯡꯊꯔꯒ ꯈꯨꯄꯥꯎ ꯑꯩꯍꯥꯛꯅ ꯅꯧꯅ ꯁꯦꯝꯖꯕ ꯇꯨꯏꯐꯥꯏ ꯈꯨꯟꯅꯤꯗꯣ ꯇꯨꯏꯐꯥꯏ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯐꯪꯕ ꯇꯝꯄꯥꯛ ꯂꯝ ꯍꯥꯏꯕꯅꯦ ꯃꯁꯤꯁꯨ ꯌꯨꯝ ꯑꯃꯠꯇ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ 8 ꯁꯨꯄꯤꯔꯦ ꯑꯆꯧꯕ ꯈꯨꯟꯖꯥꯎ ꯑꯣꯏꯕꯤꯔꯕꯅꯦ ꯀꯨꯀꯤ ꯅꯈꯣꯏꯗꯤ ꯌꯨꯝ 6-7 ꯁꯨꯔꯕꯗꯤ ꯈꯨꯟꯖꯥꯎ ꯑꯣꯏꯔꯦ ꯃꯔꯤꯡꯗꯒꯗꯤ ꯃꯗꯨ ꯅꯠꯇꯦ ꯇꯥꯎ ꯀꯣꯗꯥꯔꯅ ꯁꯦꯝꯕ ꯇꯨꯏꯁꯦꯝ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯅ ꯀꯣꯗꯥꯔꯅ ꯈꯨꯄꯥꯎꯅ ꯁꯦꯝꯖꯕ ꯇꯨꯏꯐꯥꯏꯒꯤ ꯅꯤꯡꯊꯧꯅ ꯈꯨꯠꯄꯥꯎ ꯑꯩꯍꯥꯛꯅ ꯌꯨꯝ ꯑꯃꯠꯇ ꯂꯩꯔꯤꯉꯩꯗꯒꯤ ꯑꯩꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕꯅꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯝꯈꯩ ꯈꯪꯗꯅ ꯂꯩꯕꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ ꯈꯨꯜꯂꯥꯛꯄꯅ ꯑꯩꯍꯥꯛꯀꯤ ꯂꯝꯈꯩ ꯑꯁꯤ ꯐꯥꯎꯕ ꯑꯣꯏꯔꯣ ꯍꯥꯏꯕ ꯑꯗꯨ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯣ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯌꯨ ꯏꯇꯥꯎ ꯑꯩꯅ ꯇꯨꯏꯂꯝꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯥ ꯊꯪꯕꯗ ꯌꯦꯡꯉꯨ ꯅꯣꯡꯄꯣꯛꯂꯣꯝꯗ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯔꯤꯕ ꯃꯐꯝꯁꯦ ꯊꯥꯏꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯤ ꯑꯃꯠꯇ ꯇꯥꯄꯤꯗꯅ ꯂꯩꯔꯛꯄꯅꯤ ꯏꯇꯥꯎꯅ ꯃꯩ ꯊꯥꯗꯣꯛꯂꯒ ꯏꯇꯥꯎꯒꯤ ꯑꯣꯏꯖꯔꯣ ꯅꯣꯡꯆꯨꯞꯂꯣꯝꯗꯗꯤ ꯑꯥꯏꯃꯣꯜ ꯄꯂꯦꯜꯒꯤ ꯂꯝꯅꯦ ꯃꯗꯨ ꯁꯣꯛꯄꯤꯔꯨꯀꯅꯣ ꯀꯣꯝ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯅꯥꯒꯥꯗꯁꯨ ꯌꯥꯎꯕꯤꯗꯦ ꯀꯨꯀꯤꯗꯁꯨ ꯌꯥꯎꯕꯤꯗꯦ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯕꯅꯦ ꯏꯇꯥꯎ ꯆꯤꯡꯃꯤꯅ ꯄꯪꯕꯁꯤ ꯄꯪꯉꯤꯗꯀꯣ ꯀꯔꯝꯅ ꯄꯪꯂꯤꯕ ꯏꯄꯥꯅ ꯏꯄꯨꯅ ꯑꯋꯥꯡꯕ ꯆꯤꯡꯗ ꯂꯩꯕ ꯄꯥꯝꯅꯔꯝꯃꯤ ꯍꯦꯟꯅ ꯋꯥꯡꯕꯗ ꯂꯩꯔꯒ ꯍꯦꯟꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯅꯦꯝꯕ ꯇꯨꯏꯂꯝꯗ ꯇꯨꯏꯁꯦꯝ ꯇꯨꯏꯐꯥꯏꯒꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄꯁꯤ ꯀꯣꯗꯥꯔ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯄꯥꯎ ꯅꯤꯡꯊꯧꯅꯅꯤꯗꯣ ꯃꯤꯅꯗꯤ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯁꯥꯔꯝꯕꯅꯦ ꯄꯥꯎꯁꯥꯕ ꯅꯠꯇꯦ ꯄꯥꯎꯊꯣꯛꯄꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯀꯥꯒꯤ ꯂꯧꯗ ꯄꯥꯟꯕ ꯄꯥꯜ ꯃꯥꯏꯔꯦꯟ ꯂꯩꯄꯥꯛ ꯍꯋꯥꯏ ꯀꯨꯀꯤꯅ ꯆꯥꯔꯤ ꯀꯨꯀꯤꯒꯤ ꯄꯥꯝꯂꯧꯗ ꯄꯥꯟꯕ ꯆꯨꯆꯥꯛ ꯊꯣꯏꯗꯤꯡ ꯅꯥꯀꯥꯅ ꯆꯥꯄꯤꯔꯤ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯒꯤ ꯇꯨꯏ ꯑꯁꯨꯝ ꯊꯛꯃꯤꯟꯅꯈꯤꯁꯦ ꯈꯠꯅꯒꯅꯨꯁꯦ ꯃꯤꯅ ꯑꯉꯥꯎꯕ ꯍꯥꯏꯔꯕꯁꯨ ꯃꯩꯇꯩ ꯂꯣꯟꯗ ꯑꯉꯥꯎꯕ ꯃꯁꯦꯟ ꯄꯣꯟꯅꯩ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏ ꯈꯠꯅꯒꯅꯨꯁꯦ ꯅꯨꯡꯁꯤꯅ ꯄꯣꯟꯅꯁꯦ ꯃꯤꯅ ꯅꯣꯛꯅꯀꯅꯤ ꯑꯩꯈꯣꯏ ꯄꯣꯟꯅꯒꯅꯨꯁꯦ ꯀꯣꯟꯅꯁꯦ ꯏꯄꯦꯝꯃ ꯑꯦꯅꯤꯂꯤ ꯅꯍꯥꯛ ꯒꯤꯔꯖꯥ ꯆꯠꯀꯇꯧꯕꯔꯥ ꯑꯄꯥ ꯑꯩꯍꯥꯛ ꯗꯦꯕꯤꯠ ꯍꯧꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯒꯤꯔꯖꯥ ꯀꯥꯒꯗꯧꯔꯤꯕꯅꯦ ꯇꯦꯕꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣꯅꯦ ꯅꯃꯥꯁꯨ ꯑꯩꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯊꯣꯛꯂꯦ ꯌꯨꯝ ꯑꯗꯨꯗꯤ ꯀꯅꯥꯅ ꯁꯪꯀꯅꯤ ꯑꯩꯍꯥꯛ ꯗꯦꯕꯤꯠ ꯍꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯦꯗꯅ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯑꯩꯍꯥꯛ ꯒꯤꯔꯖꯥ ꯆꯠꯀꯅꯤ ꯈꯪꯅ ꯑꯄꯥꯒ ꯏꯃꯥꯒ ꯀ꯭ꯔꯤꯒꯤ ꯈꯨꯜ ꯂꯥꯟꯗꯨꯅ ꯇꯨꯏꯐꯥꯏꯁꯤꯗ ꯂꯥꯛꯄꯅꯣ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯇꯤꯗ ꯏꯇꯥꯎ ꯈꯨꯄꯥꯎꯅ ꯃꯆꯥꯅꯤꯄꯥ ꯗꯦꯕꯤꯠꯀꯤ ꯀꯥ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯗꯨꯒꯤꯗꯃꯛ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯉꯁꯤ ꯀꯥꯎꯄꯔꯅꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯕꯨ ꯊꯕꯛ ꯁꯨꯕ꯭ꯔꯥ ꯅꯣꯡꯃꯥꯏꯖꯤꯡꯗꯕꯨ ꯆꯥꯛ ꯆꯥꯇꯕꯔꯅꯦ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯈꯔꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯊꯛꯄ ꯂꯥꯛꯄ ꯑꯣꯏꯒꯅꯤ ꯏꯄꯦꯝꯃ ꯑꯦꯅꯤꯂꯤ ꯗꯦꯕꯤꯠ ꯏꯃꯨꯡꯇ ꯅꯈꯣꯏꯒꯤ ꯒꯤꯔꯖꯥꯗ ꯁꯛꯅꯅꯕ ꯏꯁꯩ ꯁꯦꯝꯂꯤꯕꯅꯦ ꯅꯃꯥꯈꯣꯏꯁꯨ ꯆꯥ ꯊꯛꯂꯝꯒꯅꯤ ꯏꯃꯨꯡꯇ ꯆꯪꯂꯣ ꯏꯇꯥꯎ ꯀꯣꯗꯥꯔ ꯏꯆꯥꯅꯨꯄꯤ ꯑꯦꯅꯤꯂꯤꯕꯨ ꯀꯔꯤꯒꯤ ꯇꯦꯄꯤ ꯀꯧꯕꯅꯣ ꯑꯩ ꯃꯇꯨ ꯄꯥꯝꯇꯦ ꯃꯔꯤꯡꯀꯦ ꯅꯨꯄꯤꯄꯨ ꯇꯦꯄꯤ ꯀꯧꯄꯅꯦ ꯃꯩꯇꯩꯅ ꯏꯄꯦꯝꯍꯜ ꯏꯄꯦꯝꯇꯣꯜ ꯀꯧꯄꯒꯨꯝꯕꯅꯦ ꯑꯦꯅꯤꯂꯤ ꯀꯧꯕꯗꯤ ꯒꯤꯔꯤꯖꯥꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯈꯛꯇꯗ ꯀꯧꯕꯅꯦ ꯑꯗꯨꯕꯨꯗꯤ ꯏꯆꯥꯅꯨꯄꯥ ꯇꯦꯄꯤꯠꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯄꯥꯎ ꯍꯥꯏꯕꯅꯦ ꯇꯦꯄꯤꯠ ꯍꯥꯏꯕꯁꯦ ꯒꯤꯔꯖꯥ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯀꯧꯕꯅꯦ ꯑꯩꯈꯣꯏꯅꯁꯨ ꯑꯦꯅꯤꯂꯤ ꯇꯦꯄꯤꯠ ꯑꯁꯨꯝꯅ ꯀꯧꯁꯦ ꯏꯇꯥꯎ ꯈꯨꯜꯂꯥꯛꯄ ꯊꯕꯛ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯈꯔꯨꯡꯒꯤ ꯑꯔꯦꯝꯕꯁꯦ ꯂꯣꯏꯁꯤꯟꯁꯦ ꯏꯇꯥꯎ ꯃꯩꯇꯩꯅ ꯂꯩꯊꯨꯡ ꯃꯈꯥꯛ ꯂꯟꯃꯟ ꯃꯈꯥꯛ ꯍꯥꯏꯄꯒꯨꯝ ꯑꯔꯦꯝꯄ ꯊꯝꯕ ꯐꯠꯇꯕꯅꯦ
ꯃꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗꯤ ꯊꯕꯛꯁꯨ ꯌꯥꯝ ꯍꯦꯟꯀꯅꯤ ꯀꯔꯤꯔꯥ ꯑꯍꯜ ꯑꯅꯤꯁꯤꯅ ꯇꯧꯕꯁꯦ ꯅꯈꯣꯏꯅꯤꯅꯦ ꯁꯩꯇꯥꯜ ꯍꯥꯏꯕꯗꯣ ꯅꯄꯥꯗꯕꯨ ꯁꯩꯇꯥꯜ ꯍꯥꯏꯕꯀꯣ ꯃꯥꯅꯤ ꯁꯩꯇꯥꯜꯅꯤ ꯑꯩꯈꯣꯏ ꯑꯄꯥꯁꯤꯅ ꯁꯩꯇꯥꯜ ꯃꯀꯣꯛꯅꯤ ꯌꯨꯝꯗꯒꯤ ꯇꯨꯏꯐꯥꯏꯗ ꯌꯨꯝ ꯁꯥꯕ ꯌꯥꯎꯕꯤꯒꯅꯤ ꯍꯥꯏꯔꯒ ꯌꯨ ꯊꯛꯄ ꯆꯠꯄ ꯑꯣꯏꯔꯦꯀꯣ ꯑꯦꯅꯤꯂꯤ ꯀꯔꯤꯒꯤ ꯅꯄꯥꯗꯕꯨ ꯁꯩꯇꯥꯜ ꯀꯧꯕ꯭ꯔꯅꯦ ꯑꯄꯥ ꯑꯣꯏꯔꯕꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯗꯤ ꯁꯩꯇꯥꯜꯅꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯕꯤꯗꯣ ꯄꯥꯛ ꯊꯥꯗꯣꯛꯄ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤꯇ ꯑꯍꯟꯃꯛ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯑꯍꯟꯗꯣ ꯑꯣꯏꯗ꯭ꯔꯕꯅꯦ ꯅꯍꯥꯔꯣꯟꯒꯤ ꯑꯄꯥꯝꯕꯗ ꯈꯔ ꯈꯔ ꯏꯟꯕ ꯍꯧꯔꯕꯅꯦ ꯍꯌꯦꯡ ꯀꯨꯏꯔꯒ ꯅꯈꯣꯏꯅ ꯄꯥꯝꯕꯗꯨꯗ ꯄꯨꯡꯏꯟ ꯏꯟꯒꯗꯧꯔꯤꯕꯅꯦ ꯀꯔꯝꯅ ꯏꯟꯄ ꯍꯧꯕ꯭ꯔꯅꯦ ꯏꯟꯄ ꯍꯥꯏꯕꯄꯨ ꯃꯩꯇꯩꯅ ꯑꯩꯈꯣꯏ ꯃꯔꯤꯡꯁꯦ ꯃꯔꯥꯏꯄꯛꯇ ꯃꯆꯤ ꯄꯥꯟꯄ ꯅꯤꯡꯖꯣꯜꯗ ꯈꯥꯎꯀ꯭ꯔꯣꯛ ꯀ꯭ꯌꯥꯟꯕ ꯀꯅꯥꯅꯣ ꯍꯥꯏꯅ ꯄꯥꯎꯈꯣꯡ ꯆꯟꯅꯩꯌꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯔꯣꯟꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯄꯛꯇ ꯃꯆꯤꯁꯨ ꯄꯥꯟꯄꯤꯗ꯭ꯔꯦ ꯅꯤꯡꯖꯣꯜꯗ ꯈꯥꯎꯀ꯭ꯔꯣꯛꯁꯨ ꯌꯥꯟꯄꯤꯗ꯭ꯔꯦ ꯅꯄꯥꯅ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕꯅꯦ ꯅꯈꯣꯏ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕꯗꯒꯤ ꯏꯌꯥ ꯃꯨꯁꯨꯛ ꯃꯨꯅ ꯁꯪꯕꯗꯨꯁꯨ ꯁꯪꯕꯤꯗ꯭ꯔꯦ ꯊꯄꯥꯛꯇ ꯌꯥꯏꯔꯤꯅ ꯐꯥꯕꯗꯨꯁꯨ ꯐꯥꯕꯤꯗ꯭ꯔꯦ ꯅꯈꯣꯏ ꯃꯔꯤꯡꯅ ꯍꯧꯔꯕꯁꯨ ꯑꯩꯒꯤ ꯏꯄꯥ ꯈꯣꯡꯖꯥꯏꯁꯦ ꯍꯧꯗ꯭ꯔꯤꯅꯦ ꯀꯔꯤꯒꯤ ꯍꯧꯗꯒꯅꯤ ꯊꯥꯏꯅ ꯈ꯭ꯋꯥꯡꯇ ꯈꯨꯇꯩ ꯃꯆꯥ ꯁꯦꯠꯄꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯇꯤ ꯈꯣꯡꯀ꯭ꯔꯥꯎ ꯁꯦꯠꯂꯤꯕꯁꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯏꯌꯥꯗ ꯍꯤꯗꯥꯛ ꯃꯅꯥ ꯊꯟꯅ ꯎꯝꯂꯒ ꯇꯤꯟ ꯄꯥꯡꯁꯤꯠꯇ ꯁꯤꯠꯄꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯠꯄꯤꯗ꯭ꯔꯦ ꯈꯣꯡꯆꯥꯏ ꯅꯨꯄꯤꯅ ꯈ꯭ꯋꯥꯡꯗ ꯈꯨꯄꯣꯝꯗ ꯂꯤꯅ ꯄꯨꯟꯕꯗꯨꯁꯨ ꯄꯨꯟꯕꯤꯗ꯭ꯔꯦ ꯂꯝꯕꯤ ꯆꯠꯄꯗ ꯆꯤꯟꯗ ꯀꯥꯡꯆꯨꯞ ꯊꯛꯂꯒ ꯆꯠꯄꯗꯨꯁꯨ ꯇꯣꯛꯄꯤꯔꯕꯅꯦ ꯃꯗꯨ ꯇꯣꯛꯂꯒꯕꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯌꯥꯕ꯭ꯔꯅꯦ ꯖꯤꯁꯨꯅ ꯀꯟꯅ ꯍꯥꯏꯕꯁꯦ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕꯅꯤ ꯌꯨ ꯊꯛꯄꯅ ꯍꯛꯆꯥꯡ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯍꯟꯗꯕꯅꯦ ꯁꯥꯎꯒꯜꯂꯦ ꯃꯤꯑꯣꯏꯕꯗ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯍꯟꯕꯅꯦ ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯅꯈꯣꯏꯕꯨ ꯁꯩꯇꯥꯟꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯂꯥꯟꯕ꯭ꯔꯥ ꯏꯇꯥꯎ ꯀꯣꯇꯥꯔ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯊꯛꯂꯤꯕ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯑꯔꯪꯕ ꯌꯨꯄꯤ ꯑꯗꯨ ꯅꯠꯇꯦ ꯑꯊꯣꯝ ꯍꯥꯏꯕꯗꯤ ꯄꯨꯛꯌꯨ ꯋꯥꯌꯨꯅꯦ ꯈꯔꯨꯡ ꯑꯃ ꯊꯛꯂꯕꯁꯨ ꯉꯥꯎꯄꯤꯗꯕꯅꯦ ꯏꯁ ꯏꯇꯥꯎꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯊꯛꯄꯁꯤꯗꯤ ꯆꯥꯛ ꯌꯩꯊꯣꯛꯅꯕ ꯊꯛꯄꯅꯦ ꯑꯄꯥ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯒꯤꯔꯖꯥꯗꯒꯤ ꯍꯜꯂꯛꯂꯒ ꯅꯪꯉꯣꯟꯗ ꯌꯨ ꯊꯛꯇꯅꯕ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛ ꯀꯔꯤꯒꯤ ꯊꯧꯁꯥꯗꯕꯅꯣ ꯄꯨꯛꯌꯨꯁꯨ ꯋꯥꯌꯨꯁꯨ ꯌꯨꯅꯤ ꯊꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦꯛ ꯊꯛꯄꯗꯀꯣ ꯈꯔꯨꯡꯗꯣ ꯕꯣꯜ ꯀꯥꯎꯕꯒꯨꯝ ꯀꯥꯎꯒꯗꯕꯅꯦ ꯑꯦ ꯀꯥꯎꯄꯤꯒꯅꯨ ꯑꯩꯍꯥꯛ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗ ꯊꯥ ꯇꯔꯨꯛꯀꯦ ꯒꯤꯔꯖꯥꯒꯤ ꯑꯔꯣꯏꯕ ꯀꯥꯡꯁꯤ ꯌꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯦꯡꯂꯒꯅꯤ ꯆꯠꯂꯁꯦ ꯆꯠꯂꯁꯦ ꯊꯣꯛꯈ꯭ꯔꯤꯕꯁꯤꯕꯨ ꯑꯦꯅꯤꯂꯤ ꯅꯠꯇ꯭ꯔꯅꯦ ꯑꯦꯅꯤꯂꯤ ꯏꯃꯥ ꯂꯥꯛꯂꯦ ꯑꯦꯅꯦꯂꯤ ꯋꯥꯏꯔꯤꯒꯤ ꯅꯃꯥ ꯏꯄꯦꯅꯤ ꯂꯥꯛꯏ ꯉꯥꯏꯈꯣꯅꯦ ꯏꯃꯥ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯕꯕꯥꯁꯨ ꯌꯥꯎꯔꯛꯏꯗꯅ ꯅꯍꯥꯛꯅ ꯁꯨꯇꯤ ꯆꯠꯂꯝꯗꯥꯏꯗ ꯉꯔꯥꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇꯕꯗꯨꯗ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯛꯂꯤꯕꯅꯦ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯇꯨꯏꯁꯦꯡꯕꯤ ꯌꯨꯝ ꯆꯪꯂꯨꯔꯕꯅꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯀꯣꯁꯥꯡꯗ ꯍꯪꯕꯗ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯏꯐꯥꯏꯔꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯊꯤꯔꯛꯂꯤꯕꯅꯤ ꯅꯍꯥꯛꯀꯤ ꯆꯥꯅꯕ ꯆꯨꯅꯤ ꯂꯧꯁꯤꯜꯂꯨꯁꯦ ꯑꯩꯈꯣꯏ ꯒꯤꯔꯖꯥ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯜꯂꯛꯂꯒ ꯆꯥꯕꯤꯔꯒꯦ ꯏꯃꯥ ꯉꯥꯏꯔꯝꯈꯣ ꯑꯩꯍꯥꯛ ꯍꯌꯦꯡ ꯑꯌꯨꯛꯇ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁ ꯂꯩ ꯆꯠꯃꯤꯟꯅꯈꯤꯁꯦ ꯅꯍꯥꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯦ ꯏꯕꯨꯡꯉꯣ ꯗꯦꯕꯤꯠ ꯅꯍꯥꯛꯀꯤ ꯆꯤꯊꯤꯅꯤ ꯂꯧꯁꯤꯜꯂꯨꯁꯦ ꯀꯅꯥꯅ ꯄꯤꯔꯛꯄ ꯆꯤꯊꯤꯅꯣ ꯅꯍꯥꯛꯅ ꯀꯣꯂꯦꯖ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏꯒꯤ ꯎ ꯂꯂꯣꯟꯕ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯣ ꯔꯥꯖꯦ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯔꯥꯖꯦꯟ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅꯕ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯁꯤꯟꯅꯔꯛꯄꯅꯤ ꯀꯔꯤ ꯃꯔꯣꯜꯅꯣ ꯑꯩꯈꯣꯏ ꯒꯤꯔꯤꯖꯥ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ ꯀꯣꯟꯅ ꯄꯥꯄꯤꯔꯒꯦ ꯆꯤꯊꯤ ꯃꯔꯣꯜ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯥꯅꯤꯡꯉꯤꯇꯥ ꯃꯔꯣꯜ ꯍꯥꯏꯕꯕꯨ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯍꯌꯦꯡ ꯉꯁꯤ ꯅꯍꯥꯛꯅ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕ ꯈꯨꯟꯌꯥꯏꯒꯤ ꯄꯣꯄꯨꯂꯔ ꯀ꯭ꯂꯕꯀ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯖꯨꯕꯦꯅꯥꯏꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯃꯦꯠꯆ ꯊꯣꯛꯏ ꯑꯌꯨꯛ ꯉꯟꯅ ꯌꯧꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯄꯅꯤ
ꯃꯔꯣꯜ ꯑꯃ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯎ ꯍꯥꯏꯔꯛꯏꯅꯦ ꯀꯀꯥ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯇꯝꯕꯤꯔꯝꯃꯣ ꯁꯥꯍꯤꯇ꯭ꯌ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯈꯨꯟꯌꯥꯏꯒꯤ ꯀ꯭ꯂꯕꯅ ꯗꯦꯕꯤꯠ ꯐꯪꯕꯁꯤꯗꯤ ꯃꯦꯔꯥꯗꯣꯅꯥ ꯐꯪꯕꯒꯨꯝꯕꯅꯤ ꯄꯣꯄꯨꯂꯔ ꯀ꯭ꯂꯕ ꯑꯁꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯛꯇ ꯕꯤ ꯗꯤꯕꯤꯖꯟꯗ ꯂꯩꯔꯝꯕꯗꯒꯤ ꯑꯦꯗ ꯄꯨꯈꯠꯂꯤꯕꯁꯦ ꯗꯦꯕꯤꯠ ꯌꯥꯎꯕꯗꯒꯤꯅꯤ ꯑꯗꯨꯅ ꯈꯨꯟꯌꯥꯏꯒꯤ ꯀ꯭ꯂꯕꯅꯗꯤ ꯗꯦꯕꯤꯠ ꯑꯁꯦ ꯂꯥꯏꯒꯨꯝꯅ ꯅꯤꯡꯂꯤꯕꯅꯤ ꯗꯦꯕꯤꯠꯀꯤ ꯆꯥꯅ ꯊꯛꯅꯕ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯈꯣꯔꯁ ꯄꯨꯝꯅꯃꯛ ꯀ꯭ꯂꯕꯅ ꯄꯨꯕꯤꯔꯤꯕꯅꯤ ꯅꯈꯣꯏꯅꯗꯤ ꯏꯆꯥꯕꯨ ꯄꯨꯡꯊꯥ ꯊꯥꯒꯠꯄꯤꯔꯦ ꯑꯩꯅꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯀꯅꯤ ꯋꯥꯔꯤꯕ ꯗꯦꯕꯤꯠꯅ ꯁꯥꯟꯅꯕꯗꯣ ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯇꯥꯟꯖꯥ ꯆꯥꯕ ꯑꯃꯇ ꯌꯦꯡꯒꯦ ꯈꯜꯂꯤꯕꯅꯤ ꯗꯦꯕꯤꯠꯅ ꯁꯥꯟꯅꯕꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯍꯥꯛ ꯂꯦꯞ ꯐꯣꯔꯋꯥꯔꯗꯇ ꯁꯥꯟꯅꯕꯅꯤ ꯃꯍꯥꯛ ꯂꯝꯖꯦꯟ ꯌꯥꯝꯅ ꯌꯥꯡꯏ ꯃꯈꯣꯡ ꯌꯥꯝꯅ ꯁꯤꯡꯏ ꯈꯛ ꯐꯤꯡꯒꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯐꯣꯔꯋꯥꯔꯗ ꯁꯥꯟꯅꯕꯒꯤ ꯑꯆꯧꯕ ꯒꯨꯟꯅꯤ ꯗꯦꯕꯤꯠꯅ ꯕꯣꯜ ꯍꯦꯛ ꯐꯪꯈꯤꯕꯒ ꯚꯥꯕꯣꯛ ꯃꯔꯛꯇꯒꯤ ꯆꯜꯂꯦ ꯆꯜꯂꯦ ꯁꯣꯏꯗꯅ ꯆꯜꯂꯦ ꯍꯦꯛꯇ ꯂꯥꯎꯅꯔꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯂꯤꯕꯁꯦ ꯃꯈꯣꯡ ꯑꯣꯏꯅꯤ ꯒꯣꯜ ꯃꯥꯎꯠꯇ ꯃꯈꯣꯡ ꯑꯣꯏꯗꯨꯅ ꯊꯛ ꯀꯥꯎꯁꯤꯟꯈꯤꯕꯁꯤꯗ ꯆꯟꯗꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯣꯄꯨꯂꯔ ꯀ꯭ꯂꯕꯀꯤ ꯀꯥꯡꯕꯨꯅꯗꯤ ꯗꯦꯕꯤꯠꯀꯤ ꯃꯈꯣꯡ ꯑꯣꯏꯒꯤ ꯃꯆꯨꯝ ꯂꯧꯔꯒ ꯊꯛꯅꯤꯡꯂꯝꯒꯅꯤ ꯈꯜꯂꯤ ꯃꯈꯣꯏ ꯀꯀꯥꯅ ꯇꯝꯂꯤꯕꯁꯤꯅ ꯕꯣꯜ ꯁꯥꯟꯅꯔꯤꯕ ꯗꯦꯕꯤꯠꯀꯤ ꯋꯥꯅꯤ ꯑꯩꯗꯤ ꯗꯦꯕꯤꯠꯅ ꯁꯥꯟꯅꯕ ꯌꯦꯡꯕꯗꯒꯤ ꯚꯥꯕꯣꯛꯀꯤ ꯃꯇꯧ ꯌꯦꯡꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯅꯍꯥꯛꯁꯨ ꯕꯣꯜ ꯁꯥꯟꯅꯕ ꯌꯦꯡꯕ꯭ꯔꯅꯦ ꯏꯅꯤꯂꯤꯅ ꯍꯧꯗꯨꯅ ꯑꯩꯍꯥꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯕ ꯆꯠꯂꯤ ꯑꯇꯩ ꯁꯥꯟꯅꯕꯗ ꯅꯠꯇꯦ ꯗꯦꯕꯤꯠ ꯌꯥꯎꯅ ꯁꯥꯟꯅꯕ ꯃꯇꯝꯗꯅꯤ ꯕꯣꯜ ꯁꯥꯟꯅꯕ ꯌꯦꯡꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯔꯅꯦ ꯑꯩꯁꯨ ꯀꯛꯆꯤꯡꯗ ꯂꯥꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯈꯟꯕꯅꯦ ꯏꯆꯥꯅꯨꯄꯤ ꯑꯦꯅꯦꯂꯤꯅ ꯑꯩꯕꯨꯁꯨ ꯇꯠꯇꯅ ꯍꯧꯄꯅꯦ ꯅꯍꯥꯛꯁꯨ ꯗꯦꯕꯤꯠꯀꯤ ꯁꯥꯟꯅꯕ ꯌꯦꯡꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤ ꯏꯅꯤꯂꯤꯒꯤ ꯃꯇꯧ ꯌꯦꯡꯂꯣ ꯂꯥꯛꯑꯣ ꯗꯦꯕꯤꯠꯅ ꯕꯣꯜ ꯍꯦꯛ ꯐꯪꯕꯒ ꯚꯥꯕꯣꯛ ꯃꯔꯛꯇꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯗꯦꯕꯤꯠ ꯗꯦꯕꯤꯠ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯂꯥꯎꯕ ꯃꯇꯧꯗꯣ ꯚꯥꯕꯣꯛꯅ ꯗꯦꯕꯤꯠ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯏꯅꯤꯂꯤ ꯌꯦꯡꯕꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯃꯤꯅ ꯐꯝꯃꯨ ꯐꯝꯃꯨ ꯂꯥꯎꯔꯕꯁꯨ ꯇꯥꯕꯤꯗꯦ ꯑꯩꯅ ꯃꯤꯊꯥꯏ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯕꯁꯨ ꯇꯥꯕꯤꯕꯣ ꯅꯠꯇꯦ ꯄꯥꯈꯪ ꯈꯔꯅꯗꯤ ꯏꯅꯤꯂꯤ ꯑꯁꯤ ꯃꯅꯥ ꯄꯪꯕ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯃꯈꯥ ꯇꯥꯁꯤ ꯁꯥꯟꯅꯕ ꯎꯗ꯭ꯔꯕꯁꯨ ꯏꯇꯥꯅ ꯇꯝꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯗꯕ ꯃꯥꯜꯂꯦ ꯗꯦꯕꯤꯠꯅ ꯕꯣꯜ ꯍꯦꯛ ꯆꯟꯁꯤꯟꯈꯤꯕꯗ ꯏꯅꯤꯂꯤꯅ ꯆꯣꯡꯈꯠꯂꯒ ꯂꯥꯎꯗꯨꯅ ꯈꯨꯕꯥꯛ ꯈꯨꯕꯁꯤ ꯃꯌꯥꯝꯅ ꯈꯨꯕꯗꯒꯤ ꯃꯤꯅꯤꯠ 5ꯔꯣꯝꯗꯤ ꯁꯣꯟꯊꯅ ꯈꯨꯔꯤꯕꯅꯤ ꯕꯣꯜ ꯆꯟꯕꯗ ꯍꯦꯛ ꯁꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯂꯤꯅ ꯏꯁꯣꯛ ꯁꯣꯛꯊꯔꯒ ꯃꯆꯤꯟꯗ ꯑꯔꯣ ꯁꯣꯟꯕꯁꯤ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯈꯤꯕꯒꯤ ꯅꯨꯃꯤꯠ 2-3 ꯐꯥꯎꯕ ꯁꯣꯜꯂꯤꯕꯅꯤ ꯑꯩꯅ ꯈꯟꯕꯇ ꯗꯦꯕꯤꯠꯀ ꯑꯦꯅꯤꯂꯤꯀ ꯃꯈꯣꯏ ꯑꯅꯤ ꯍꯛꯆꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕꯁꯨ ꯊꯋꯥꯏꯇꯤ ꯑꯃꯠꯇ ꯑꯣꯏꯕꯒꯨꯝ ꯇꯧꯋꯦ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯋꯥ ꯇꯣꯛꯁꯦ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯕꯁꯨ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯗ ꯄꯨꯟꯅ ꯏꯔꯨꯖꯃꯤꯟꯅꯕꯗ ꯑꯃꯅ ꯑꯃꯒꯤ ꯃꯅꯝꯗ ꯅꯨꯡꯅ ꯅꯨꯔꯥꯟꯅꯅꯕ ꯎꯕꯗ ꯑꯌꯦꯡꯕ ꯃꯤꯅ ꯃꯃꯤꯠ ꯅꯥꯕꯅꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯇꯨꯝ ꯁꯦꯝꯅꯤꯡꯕ ꯃꯥꯜꯂꯦ ꯅꯥꯒꯥꯒ ꯀꯨꯀꯤꯒꯕꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯌꯥꯕ꯭ꯔꯅꯦ ꯀꯔꯤꯒꯤ ꯌꯥꯇꯀꯅꯤ ꯅꯥꯒꯥꯁꯨ ꯃꯤ ꯀꯨꯀꯤꯁꯨ ꯃꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇ꯭ꯔꯥꯏꯕꯦꯜ ꯉꯥꯛꯇꯅꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃꯗ ꯂꯥꯏꯃꯤꯡ ꯂꯧꯈ꯭ꯔꯕꯅꯦ ꯈ꯭ꯔꯤꯁꯇꯦꯟꯄꯨ ꯑꯣꯏꯔꯕꯗꯤ ꯆꯥꯠ ꯄꯤꯆꯥꯠ ꯀꯥꯡꯂꯨꯞ ꯈꯥꯏꯇꯕꯅꯦ ꯅꯈꯣꯏꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯩꯍꯥꯛꯇꯤ ꯏꯅꯤꯂꯤꯒ ꯗꯦꯕꯤꯠꯀ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯍꯟꯒꯗꯧꯔꯤꯕ ꯃꯥꯜꯂꯤ ꯈꯜꯂꯛꯂꯦ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯏꯅꯤꯂꯤ ꯑꯁꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯆꯥꯎꯕꯣꯛꯅꯤ ꯑꯩꯍꯥꯛꯇꯤ ꯆꯍꯤ 10 ꯍꯦꯟꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯑꯋꯨꯟꯄꯣꯠ ꯆꯥꯎꯅ ꯇꯝꯂꯒ ꯑꯩꯍꯥꯛꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯃꯥꯅꯤ ꯋꯥꯏꯔꯤ ꯃꯥꯏꯀꯩꯗꯗꯤ ꯑꯦꯅꯤꯂꯤ ꯑꯁꯤ ꯏꯕꯦꯅꯤꯒ ꯒꯣꯄꯥꯜꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯏꯪꯈꯣꯜꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯒ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯏꯁꯤꯡ ꯁꯣꯛꯆꯤꯟꯕꯤꯔꯝꯃꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯩꯅ꯭ꯌꯥꯗꯥꯟ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯏꯇꯥ ꯏꯕꯦꯅꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯆꯤꯡꯅꯔꯤꯕ ꯅꯈꯣꯏꯅ ꯂꯨꯍꯣꯡꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ
ꯃꯩꯇꯩꯗ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ? ꯃꯗꯣ ꯑꯁꯦꯡꯕ ꯍꯥꯏꯌꯣ, ꯑꯩꯁꯨ ꯆꯤꯡꯅꯕꯅꯦ꯫ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯔꯨꯒꯅꯨ, ꯏꯆꯥꯅꯨꯄꯤ ꯏꯅꯤꯂꯤꯅ ꯄꯥꯝꯕ ꯅꯤꯄꯥꯗ ꯏꯆꯥꯅꯨꯄꯤ ꯑꯦꯅꯤꯂꯤꯅ ꯏꯆꯥꯅꯤꯄꯥ ꯗꯦꯕꯤꯠ ꯄꯥꯝꯂꯕꯗꯤ ꯃꯗꯨꯁꯨ ꯂꯨꯍꯣꯡꯕꯤꯒꯗ꯭ꯔꯥ? ꯍꯣꯡꯒꯅꯤ, ꯑꯋꯨꯟꯄꯣꯠ ꯆꯥꯎꯅ ꯇꯝꯂꯒ꯫ ꯑꯋꯣꯡ ꯑꯋꯨꯟ ꯀꯤ ꯋꯥꯁꯤꯗꯤ ꯇꯣꯛꯁꯦ꯫ ꯑꯩꯍꯥꯛꯅ ꯑꯦꯅꯤꯂꯤ ꯃꯃꯥ ꯈꯝꯕꯤꯁꯤ ꯂꯨꯍꯣꯡꯕꯗ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯍꯤ 3 ꯂꯩꯍꯜꯂꯦ꯫ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯍꯟꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯤꯔꯛꯄ ꯍꯥꯏꯕꯕꯨ ꯊꯥꯡꯆꯧ ꯑꯃꯛꯀ ꯍꯨꯏ ꯑꯃꯣꯝ ꯑꯃꯛꯀꯇ ꯄꯤꯌꯦ, ꯑꯇꯩ ꯀꯔꯤꯁꯨ ꯄꯤꯕꯤꯗꯦ꯫ ꯊꯥꯡꯖꯧ ꯑꯗꯨꯗꯤ ꯀꯩꯗꯧꯅꯕꯅꯣ? ꯊꯥꯡꯆꯧ ꯑꯗꯨꯅ ꯄꯥꯝ ꯌꯥꯜꯂꯒ ꯅꯄꯨꯟꯁꯤ ꯂꯦꯜꯂꯨꯔꯣ ꯍꯥꯏꯔꯤꯕꯅꯦ꯫ ꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯀꯗꯧꯅꯕ? ꯏꯆꯥ ꯄꯣꯛꯂꯒ ꯏꯆꯥꯅ ꯐꯥꯏꯗꯣꯔꯛꯄ ꯑꯃꯥꯡꯕꯗꯨ ꯁꯦꯡꯇꯣꯛꯅꯕꯅꯤꯗꯅ꯫ ꯑꯋꯣꯡ ꯑꯋꯨꯟꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯦ꯫ ꯑꯩꯗꯤ ꯎꯜꯂꯕꯁꯨ ꯐꯩ, ꯎꯟꯗ꯭ꯔꯕꯁꯨ ꯄꯦꯔꯥ ꯂꯩꯇꯦ꯫ ꯏꯆꯥꯅꯤꯄꯥ ꯗꯦꯕꯤꯠ ꯂꯨꯍꯣꯡꯕꯤꯒꯦ ꯈꯜꯂꯦ, ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯦ ꯄꯤꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯦ꯫ ꯏꯇꯥꯎ ꯈꯨꯂꯥꯛꯄꯁꯨ ꯌꯨꯝ ꯁꯥꯕ ꯄꯥꯡꯕ ꯂꯥꯛꯄꯅꯦ꯫ ꯌꯨꯝ ꯁꯥꯕꯕꯨꯗꯤ ꯑꯩꯍꯥꯛꯁꯨ ꯄꯥꯡꯕꯤꯒꯦ꯫ ꯏꯇꯥꯎ ꯀꯣꯗꯥꯔꯒ ꯏꯆꯜ ꯈꯝꯕꯤꯒꯅꯕꯨ ꯌꯥꯔꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯣꯏꯄꯣꯠꯇꯣ ꯉꯁꯤꯗꯒꯤ ꯆꯥꯕ ꯍꯧꯔꯁꯦ꯫ ꯌꯨꯝꯇꯤ ꯍꯌꯦꯡ ꯁꯥꯁꯦ, ꯉꯁꯤꯗꯤ ꯁꯥ ꯍꯥꯠꯂꯒ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯁꯦ꯫ ꯁꯥ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯗ ꯈꯔꯨꯡ ꯑꯃ ꯂꯩꯔꯤ, ꯃꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯁꯦ꯫ ꯀꯤꯝ, ꯏꯃꯨꯡꯗꯒꯤ ꯈꯔꯨꯡꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯏꯇꯥ ꯀꯤꯝ, ꯈꯔꯨꯡ ꯊꯥꯡꯗꯣꯔꯛꯀꯅꯨ, ꯉꯁꯤꯗꯤ ꯃꯗꯨ ꯌꯥꯔꯣꯏ, ꯕꯟ ꯇꯧꯒꯗꯧꯔꯤꯕꯅꯦ꯫ ꯑꯗꯨꯗꯤ ꯑꯣꯛ ꯍꯥꯠꯁꯤꯔꯥ, ꯌꯦꯟ ꯍꯥꯠꯁꯤꯔꯥ? ꯑꯄꯥꯝꯕ ꯍꯥꯏꯌꯣ꯫ ꯑꯦ, ꯁꯥ ꯍꯥꯠꯄ ꯍꯥꯏꯔꯒ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯁꯖꯤ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯊꯣꯔꯛꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯄꯤꯔꯦ꯫ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯊꯣꯔꯛꯂꯝꯂꯛꯀꯅꯤ, ꯃꯗꯨ ꯐꯥꯔꯨꯁꯦ꯫ ꯐꯥꯔꯨꯁꯦ, ꯑꯩꯒꯤ ꯇꯥ ꯂꯤꯔꯨꯡ ꯇꯦꯟ ꯁꯨꯅ ꯂꯩꯕꯅꯦ, ꯆꯠꯅꯕ ꯇꯧꯁꯦ꯫ ꯅꯈꯣꯏ ꯁꯥ ꯐꯥꯔꯛꯇ꯭ꯔꯕꯗꯤ ꯆꯥꯛ ꯄꯤꯖꯔꯣꯏꯗꯕꯅꯤꯀꯣ꯫ ꯏꯇꯥ ꯑꯅꯤ, ꯃꯈꯣꯏ ꯁꯥ ꯐꯥꯁꯅꯨ, ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯒ ꯆꯥ ꯁꯦꯝꯂꯨꯁꯤ꯫ ꯏꯇꯥ ꯈꯝꯕꯤꯅ ꯄꯨꯔꯛꯄ ꯂꯩꯄꯥꯛ ꯍꯋꯥꯏ ꯉꯧꯔꯒ ꯆꯥꯊꯣꯛꯁꯦ꯫ ꯉꯥꯏꯈꯣ, ꯁꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯟꯅꯒꯗꯕ ꯑꯃ ꯂꯩꯔꯦ꯫ ꯀꯔꯤ ꯈꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦ? ꯏꯇꯥꯎ ꯀꯣꯗꯥꯔꯅ ꯇꯨꯏꯁꯦꯝꯒꯤ ꯈꯨꯜꯂꯥꯛꯄꯅꯤ, ꯏꯇꯥꯎ ꯈꯨꯄꯥꯎꯅ ꯇꯨꯏꯐꯥꯏꯒꯤ ꯅꯤꯡꯊꯧꯅꯤꯗꯣ꯫ ꯁꯥ ꯑꯗꯨ ꯐꯥꯔꯕ ꯃꯇꯝꯗ ꯀꯅꯥꯅ ꯃꯀꯣꯛ ꯊꯨꯡꯒꯅꯤ, ꯅꯈꯣꯏ ꯈꯟꯅꯔꯣꯏꯗꯔꯥ? ꯑꯁꯨꯝꯅ ꯇꯧꯁꯦ, ꯁꯥ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯊꯥꯕ ꯍꯥꯟꯕꯅ ꯃꯀꯣꯛ ꯊꯨꯡꯅꯁꯦ꯫ ꯏꯇꯥꯎ ꯒꯣꯄꯥꯜꯅ ꯁꯥꯈꯤ ꯑꯣꯏꯕꯤꯌꯣ꯫ ꯃꯗꯨꯅ ꯑꯆꯨꯝꯕ ꯅꯤꯌꯣꯝ ꯑꯣꯏꯒꯅꯤ꯫ ꯐꯔꯦ, ꯁꯥ ꯐꯥꯄꯗ ꯃꯥꯡꯀꯣꯜ ꯑꯣꯏꯅꯅꯕ ꯆꯀꯣꯏ ꯁꯥꯁꯦ, ꯈꯧꯁꯥꯁꯦ꯫ ꯈꯧꯁꯥꯕ ꯍꯧꯔꯝꯃꯣ, ꯑꯩꯍꯥꯛ ꯊꯥꯡꯇ ꯂꯧꯊꯣꯛꯂꯨꯒꯦ꯫ ꯑꯗꯨꯒ ꯁꯥ ꯐꯥꯕꯗ ꯄꯥꯡꯀꯟ ꯍꯥꯞꯅꯅꯕ ꯈꯔꯨꯡꯇ ꯌꯥꯎꯔꯤꯕꯁꯦ ꯆꯤꯡꯁꯤꯜꯂꯣ꯫ ꯑꯗꯨꯗꯤ ꯑꯩ ꯆꯤꯡꯕꯤꯔꯒꯦ꯫ ꯈꯧꯁꯥꯕ ꯍꯧꯔꯁꯦ, ꯑꯩ ꯇꯥꯟ ꯊꯥꯒꯦ꯫ ꯑꯣꯏ, ꯅꯣꯡꯃꯗ ꯄꯣꯛꯄ ꯃꯆꯥꯅ ꯅꯤꯅꯤ ꯁꯤꯕ ꯍꯧꯅꯗꯦ꯫